अहानबदा ngasi gi maroi ba pau Aksangi fibam mimanadravasing mai paknabadi mipal tangdana hingjaba ngamnaba thorang kaya lengakna leptana paikhatli haina Social Welfare Minister Haikam Ningpona phongdorakli. RIMS Hospital ki puwari da ahan boy na miyoyani ki kidney transplant mai pakna pangthokre haina RIMS ki Director Professor G Sunil Kumar Sharma na phongdorakli. Amadi NEP 2020 mai pakna chana hanna babo sem kosem amadi lanai mahi loisun sing puna thabak tawminama ki tangai fadabalai haina Council of Higher Secondary Education Manipur ki Chairman Takhilambam Ozitna phongdorakli.